Hi ma'am, good morning. ꯑꯩꯈꯣꯏꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯚꯤꯗꯤꯑꯣ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯍꯧꯗ ꯉꯥꯏꯔꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯍꯧꯒꯠꯇ ꯉꯥꯏꯔꯤ ꯌꯥꯍꯧ ꯉꯜꯂꯣ ꯌꯥꯗꯦ ꯉꯔꯥꯡ ꯅꯣꯡ ꯀꯟꯅ ꯆꯨꯏ ꯗꯦꯜꯂꯤꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯑꯗꯨꯒꯤ ꯇꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯌꯥꯍꯧꯁꯦ ꯈꯔ ꯊꯦꯡꯉꯦ ꯊꯣꯏꯕꯤꯗꯤ ꯃꯥ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕꯀோ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯄꯨꯡ ꯀꯌꯥꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯄꯣꯠ ꯆꯩꯗꯨꯁꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯍꯟꯗꯛꯇꯤ ꯄꯣꯠꯄꯨ ꯌꯥꯝꯗ꯭ꯔꯦꯁꯦ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯃꯥꯡ ꯊꯥ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯌꯦꯡꯅꯔꯨꯔꯗꯤ ꯈꯔ ꯌꯥꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕꯗꯣ ꯏꯕꯥꯅꯤꯗꯪ ꯑꯣꯏꯕꯅꯤ나 ꯑꯗꯨꯝ ꯂꯣꯏꯕꯗꯣ ꯂꯣꯏꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯂꯧꯁꯜꯂꯦ ꯑꯗꯨꯁꯨ ꯎꯠꯁꯜꯂꯛꯑꯒꯦ ꯑꯗ ꯑꯩꯅ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯃꯤ ꯂꯟꯁꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀ ꯇꯧꯔꯔꯣꯏ ꯊꯦꯡꯖꯤꯜꯂꯛꯑꯦ ꯂꯟꯁꯇ ꯗꯥꯏꯔꯦꯛ ꯇꯧꯁꯜꯂꯒꯦ ꯊꯣꯏꯕꯤꯁꯤ ꯂꯩꯔꯦ ꯃꯥ ꯏꯔꯨ ꯂꯨꯖꯊꯣꯛ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯌꯥꯎ ꯈꯔ ꯉꯜꯂꯦ ꯌꯥꯍꯧ ꯉꯟꯕ꯭ꯔꯥ ꯌꯥꯍꯧ ꯉꯟꯕꯅꯤ ꯃꯥꯅ ꯃꯣꯏꯌꯦ ꯁꯝꯒꯅꯤ ꯇꯧꯔꯤ ꯇꯥꯗꯪ ꯂꯩꯇꯧ ꯑꯩꯈꯣꯏ ꯀꯥꯁꯦ ꯔꯪ ꯁꯪꯕꯗꯤ ꯂꯣꯏ ꯂꯣꯏꯔꯦꯕꯀꯣ ꯁꯤꯗ ꯋꯥꯏꯠ ꯂꯩꯔꯦ ꯑꯣꯡꯂꯤ ꯁꯤ ꯋꯥꯜꯁꯦ ꯁꯤꯗꯪ ꯒ꯭ꯔꯦ ꯈꯪꯉꯤꯁꯦ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯈ꯭ꯔꯦ ꯀꯤꯆꯟꯒꯤ ꯋꯥꯜꯁꯤꯁꯨ ꯒ꯭ꯔꯦ ꯇꯥꯏꯞꯇ ꯁꯪꯕꯅꯦꯕ ꯁꯤꯅ ꯈꯔ ꯐꯖꯩ ꯑꯥꯔꯣ ꯄꯥꯡꯒꯦ ꯇꯧꯅꯦꯕ ꯇꯩꯊꯣꯛꯑꯅꯤ ꯁꯤ ꯇꯩꯊꯣꯛꯍꯧꯗ꯭ꯔꯦ ꯑꯩ ꯐꯖꯅ ꯁꯤꯡꯖꯪꯈ꯭ꯔꯕ ꯁꯤ ꯃꯣꯠꯂꯦ ꯃꯄꯥꯟꯗꯩ ꯃꯣꯠꯄꯅꯦꯕ ꯑꯗꯨꯅ ꯐꯔꯛ ꯌꯥꯝ ꯇꯥꯏꯌꯦꯕ ꯁꯤ ꯀꯃꯥꯏꯅ ꯁꯦꯡꯕꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯄ꯭ꯂꯥꯏꯕꯣꯔꯗ ꯑꯃ ꯇꯧꯔ ꯊꯥꯖꯤꯟꯒꯦ ꯇꯧꯅꯤ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯤ ꯊꯥꯎ ꯉꯧꯕꯅꯤꯅ ꯆꯣꯡꯉꯤꯕ ꯍꯦꯛꯇ ꯁꯤꯗꯩ ꯆꯣꯡꯈꯠꯂꯛꯏꯁꯤ ꯌꯦꯡꯉꯨ ꯍꯟꯗꯛꯇ ꯁꯪꯕ ꯆꯣꯡꯈꯠꯂꯛꯑꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯀꯥꯁꯦ ꯑꯣꯜꯔꯦꯗꯤ ꯎꯠꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯁꯤꯃꯗꯤ ꯐꯖꯅ ꯉꯧꯔ ꯂꯩꯔꯦ ꯌꯥꯝ ꯄꯣꯁ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯤꯛꯀꯟꯁꯦ ꯉꯔꯥꯡ ꯃꯦꯔꯤꯅꯦꯠ ꯇꯧꯔꯝꯕꯅꯤ ꯁꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯤꯒꯦ ꯇꯧꯔꯒ ꯈꯤꯇꯪ ꯀꯥꯝꯊꯣꯛꯑꯦꯕꯀꯣ ꯀꯥꯕꯣꯛ ꯃꯨꯟꯗꯕꯤꯗꯀꯣ ꯑꯗꯨꯒ ꯃꯦꯔꯤꯅꯦꯠ ꯇꯧꯁꯤꯜꯂꯝꯕꯅꯤ ꯐ꯭ꯔꯤꯖ ꯍꯥꯞꯆꯤꯜꯂꯝꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯣꯚꯟꯗ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯒꯦ ꯑꯣꯚꯟꯗ ꯍꯥꯞꯄꯒ ꯃꯨꯜꯍꯜꯂꯒꯦ ꯌꯥꯏꯊꯣꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯋꯦꯗꯔꯁꯦ ꯌꯦꯡꯉꯣꯕ ꯃꯪꯉ ꯂꯩ ꯑꯇꯤ ꯅꯨꯡꯉꯥꯏꯕꯅꯤ ꯇꯧꯔꯤꯁꯦ ꯔꯣꯃꯥꯟꯇꯤꯛ ꯋꯦꯗꯔ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯦ ꯇꯤ ꯁꯤꯠꯂꯦ ꯀꯩꯅꯣꯁꯦ ꯑꯇꯤꯌꯥꯁꯦ ꯄꯥꯡꯉꯨꯗ꯭ꯔꯦ ꯁꯤ ꯊꯣꯏꯕꯤꯅ ꯊꯥꯕ ꯃꯔꯣꯏꯅꯤ ꯃꯥꯏ ꯃꯔꯣꯏ ꯌꯦꯡꯉꯨ ꯌꯥꯝꯗ꯭ꯔꯥ ꯑꯩ ꯂꯩꯕꯥꯛ ꯂꯧꯁꯦ ꯍꯥꯏꯅꯕꯅꯦꯕꯀꯣ ꯂꯩꯕꯥꯛ ꯂꯧꯗ꯭ꯔꯤ ꯁꯤꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯂꯩꯉꯣꯏꯅ ꯅꯝꯃꯦꯕ ꯂꯩꯉꯣꯏꯒ ꯃꯣꯏꯒꯤ ꯍꯥꯔ ꯁꯔꯨꯛꯀꯅ ꯌꯥꯝ ꯅꯝꯃꯦꯕ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯒꯨꯝꯕꯅꯦ ꯄꯣꯠꯁꯤ ꯌꯥꯝ ꯀꯟꯅ ꯍꯧꯕ ꯌꯥꯗꯦ ꯑꯗꯣ ꯃꯥꯒꯤ ꯃꯔꯣꯏꯁꯤꯗꯤ ꯊꯣꯏꯕꯤ ꯃꯊꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩ ꯑꯃꯁꯨ ꯂꯩ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯠ ꯍꯋꯥꯏ ꯂꯩ ꯈꯔ ꯊꯥꯁꯦ ꯍꯥꯏꯕꯅꯤ ꯈꯔ ꯊꯥꯔꯛꯀꯦ ꯂꯩꯕꯥꯛ ꯂꯧꯔꯒꯀꯣ ꯄꯤꯁ ꯈꯔ ꯂꯩ ꯅꯣꯡ ꯆꯨꯔꯛꯑꯦ ꯅꯣꯡ ꯆꯨꯔꯛꯑꯦ ꯊꯣꯏꯕꯤ ꯅꯣꯡ ꯆꯨꯔꯛꯑꯦ ꯂꯣꯏꯁꯜꯂꯤ ꯀꯥꯟ ꯃꯥꯁꯨ ꯃꯃꯥꯏꯁꯤ ꯄꯣꯝꯃꯦ ꯊꯣꯏꯕꯤꯅ ꯃꯃꯥꯏꯗ ꯄꯣꯝꯃꯦ ꯑꯩ ꯑꯃꯨꯛ ꯂꯣꯏꯈꯠꯂꯦ ꯑꯩꯗꯤ ꯋꯥꯕꯒꯤ ꯖꯤꯝꯒ ꯂꯣꯏ ꯆꯠꯇ꯭ꯔꯦ ꯃꯥꯗꯤ ꯑꯃꯨꯛ ꯅꯣꯏꯈꯠꯂꯦ ꯑꯃꯨꯛ ꯍꯟꯊ ꯃꯥꯗꯤ ꯌꯥꯝ ꯊꯨꯅ ꯍꯟꯊꯩꯗ ꯅꯉꯣꯟꯗ ꯔꯤꯡ ꯇꯧꯗꯧ ꯃꯥꯏꯁꯦ ꯍꯟꯊꯈꯤꯕꯅꯤ ꯆꯍꯤꯁꯦ ꯍꯧꯈꯤꯕꯗ ꯉꯥꯏꯔꯤꯕꯣꯏ ꯈꯜꯂꯦ ꯑꯗꯣ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯌꯧꯁꯜꯂꯝꯃꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯆꯍꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯂꯣꯏꯁꯤꯜꯂꯝꯃꯦ ꯖꯔ ꯆꯠꯈꯤꯅꯤ ꯃꯇꯝꯁꯤꯀꯣ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯑꯣꯔꯗꯔ ꯉꯥꯏꯔꯤ ꯃꯣꯏ ꯅꯣꯡ ꯆꯨꯔꯛꯄꯅꯤꯅ ꯈꯔ ꯇꯞꯇꯧ ꯃꯥꯜꯂꯦ ꯂꯥꯛꯄꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯒꯨꯝꯕ ꯀꯟꯅ ꯆꯨꯔꯗꯤꯀꯣ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤꯚꯔꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯃꯣꯏ ꯉꯔꯥꯡꯗꯤ ꯀ꯭ꯂꯣꯖ ꯇꯧꯈꯤꯕ ꯉꯔꯥꯡ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯕꯩ ꯑꯗꯣ ꯑꯃꯔꯣꯝꯗꯁꯨ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯕꯁꯦ ꯏꯁꯤꯡꯒꯨꯝꯕ ꯐ꯭ꯂꯥꯁꯇ ꯊꯣꯛꯏꯗꯅ ꯗꯦꯜꯂꯤꯒꯨꯝꯕꯁꯦ ꯗꯦꯜꯂꯤ ꯒꯨꯔꯒꯥꯎꯟ ꯁꯥꯏꯠ ꯁꯨꯝ ꯊꯣꯛꯀꯜꯂꯦꯕꯀꯣ ꯏꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯀꯤ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯗꯨꯗ ꯌꯥꯝ ꯊꯨꯅ ꯊꯤꯟꯅꯕ ꯍꯣꯠꯅꯕꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯄꯣꯠ ꯍꯣꯜꯁꯀꯨꯝꯕ ꯂꯩꯕꯗꯣ
ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏꯗꯣ ꯏꯁꯤꯡ ꯇꯨꯡꯍꯜꯂꯦꯅ ꯈꯪꯗ꯭ꯔꯦꯕ ꯁꯤꯅ ꯃꯄꯥ ꯑꯗꯨꯅꯤ ꯗꯥꯅꯤꯗꯣ ꯑꯗꯨꯝ ꯈꯪꯗꯕꯅꯤ나 ꯃꯣꯏꯅ ꯊꯧꯖꯤꯜꯂꯨꯕ ꯃꯇꯝꯗ ꯇꯥꯁꯟꯕ ꯈꯣꯠꯆꯟꯕ ꯌꯥꯎꯕꯒ ꯃꯤ ꯂꯩꯇꯕ ꯈꯣꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯅ ꯅꯣꯡꯃ ꯆꯨꯕꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯦꯁꯦꯟꯁ ꯈꯤꯇꯪ ꯂꯩꯕꯁꯦ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯁꯣꯝꯀꯥꯟꯗꯗꯤ ꯃꯤꯒꯤ ꯂꯥꯏꯐꯇꯣ ꯀꯣꯁ ꯇꯧꯔꯛꯄꯅꯤꯅꯅꯦ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯉꯥꯏꯊꯣꯛꯄꯗꯤ ꯌꯥꯏꯗꯅ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯒ꯭ꯔꯣꯁꯔꯤ ꯍꯣꯜ ꯇꯧꯍꯜꯂꯛꯀꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯇꯧꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯃꯥ ꯑꯣꯏꯅ ꯇꯧꯍꯜꯂꯛꯑꯒꯦ ꯌꯦꯡꯉꯁꯤ ꯅꯣꯡꯃꯛꯇ ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯀꯩꯅꯣ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯕꯗꯣ ꯑꯗꯣ ꯅꯣꯡꯃꯛꯇ ꯊꯤꯜꯂꯛꯄꯁꯤꯗ ꯆꯣꯠꯂꯦ ꯁꯤꯒꯤꯁꯨ ꯑꯃꯨꯛꯀꯣ ꯑꯗꯨꯅ ꯍꯧꯔꯛꯑꯒꯦ ꯃꯊꯪ ꯎꯠꯂꯛꯑꯒꯦ ꯕꯦꯒꯁꯤꯁꯨ ꯄꯣꯛꯈꯥꯏꯗꯣꯔꯦ ꯃꯥꯅ ꯃꯥꯏ ꯈꯥꯎꯗꯣ ꯑꯃ ꯄꯨꯔꯛꯑꯦꯕꯀꯣ ꯁꯤꯗꯤ ꯏꯁꯤꯡ ꯊꯝꯍꯧꯔꯤꯀꯣ ꯑꯗꯨ ꯁꯥꯏꯗꯇ ꯊꯝꯒꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯀꯤꯂꯣ ꯀꯌꯥꯅꯣ ꯁꯤꯁꯦ ꯀꯤꯂꯣ 5 ꯀꯤꯂꯣ 5ꯅꯤ ꯀꯤꯂꯣ 5ꯁꯤ ꯆꯥꯟꯅꯔꯅꯤ ꯑꯗꯨꯝ ꯏꯕꯥꯅꯤ ꯄꯤꯌꯣꯔ ꯕꯥꯁꯃꯇꯤ ꯔꯥꯏꯁ India Gate ꯍꯟꯗꯛꯇꯤ ꯁꯤ ꯑꯣꯏꯅ ꯁꯥꯡꯗꯕ ꯍꯥꯏꯗ ꯁꯤꯗꯤ ꯂꯣꯡ ꯒ꯭ꯔꯦꯟꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯇꯦꯟꯕꯤꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯛꯇꯤ ꯁꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯈꯟ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯔ ꯑꯣꯐꯔ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯂꯧꯕꯅꯦꯕ ꯕꯤꯔꯌꯥꯅꯤꯒꯤ ꯀꯩꯅꯣ ꯁꯥꯡꯕꯗꯨꯗꯤ ꯅꯠꯇꯦꯕ ꯃꯃꯥꯡꯒꯤꯗꯨꯅ ꯁꯥꯡꯉꯦꯀꯣ ꯖꯨꯁ ꯑꯃ ꯌꯥꯎꯔꯦ ꯑꯦꯄꯜ ꯖꯨꯁ ꯐꯖꯅ ꯊꯝꯃꯛꯎ ꯆꯦꯡꯒꯁꯦ ꯃꯑꯣꯡ ꯇꯥꯅ ꯁꯤ ꯖꯨꯁꯇꯣ ꯈꯔ ꯑꯦꯄꯜ ꯖꯨꯁ ꯌꯦꯡꯒꯤꯀꯣ ꯁꯤꯅ ꯑꯃꯨꯜꯒꯤ ꯐ꯭ꯔꯦꯁ ꯀ꯭ꯔꯤꯝ ꯑꯇꯩ ꯁꯦꯝꯗꯕ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ ꯁꯨꯖꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯁꯨꯖꯤ ꯔꯁ ꯁꯨꯖꯤꯅ ꯁꯥꯕꯅꯦ ꯁꯨꯖꯤꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏ ꯒꯣꯜꯒꯄꯥꯗꯣ ꯊꯣꯛꯑꯦ ꯖꯦꯔꯣ ꯃꯥꯏꯗꯥ ꯌꯥꯎꯗꯤ ꯀꯩꯅ ꯁꯥꯏꯔꯦ ꯑꯇꯥꯅ ꯖꯦꯔꯣ ꯃꯩꯗꯥꯅꯦ ꯎꯇꯤ ꯃꯤꯔꯆ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯏꯌꯣ ꯃꯣꯔꯣꯛ ꯑꯁꯨꯕ ꯊꯥꯎ ꯀꯣꯜ ꯄ꯭ꯔꯦꯁ ꯀꯣꯜ ꯄ꯭ꯔꯦꯁ ꯑꯣꯏꯔꯒ ꯌꯥꯝ ꯂꯩ ꯑꯦꯛ 2 ꯄꯣꯞꯀꯣꯔꯟ ꯂꯨꯄꯥ 10 ꯄꯤꯕ ꯑꯃꯗ ꯁꯤꯁꯦ ꯁꯦꯝꯕ ꯌꯥꯝ ꯂꯥꯏ ꯀꯩꯅꯣꯝꯗ ꯄꯥꯇ꯭ꯔꯗ ꯍꯥꯞꯆꯤꯜꯂ ꯁꯥꯍꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯤꯗꯣ ꯑꯗꯣ ꯑꯩꯗꯤ ꯃꯥ ꯌꯦꯟ ꯄꯤꯖꯃꯟꯗꯅ ꯑꯩꯗꯤ ꯌꯦꯟꯗꯣ ꯍꯩꯅꯗ꯭ꯔꯦꯕ ꯁꯤꯗ ꯂꯩꯔꯦ ꯁꯥꯁꯦ ꯈꯔ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯊꯝꯃꯤꯅꯣ ꯕꯇꯔꯃꯤꯜ ꯑꯍꯨꯝ ꯎꯝ 10 ꯄꯤꯕꯅꯤ ꯕꯇꯔ ꯏꯟꯊꯔꯦ ꯕꯇꯔ ꯕꯇꯔꯁꯤꯁꯨ ꯍꯦꯜꯗꯤ ꯐꯦꯠꯇꯤꯡ ꯅꯠꯇ꯭ꯔꯥ ꯍꯦꯜꯗꯤ ꯐꯦꯠꯇꯤꯡ ꯌꯥꯝ ꯆꯥꯕ ꯐꯩ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯊꯗꯕ ꯅꯠꯇꯦ ꯈꯔ ꯆꯥꯕ ꯀꯥꯟꯅꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤ ꯁꯤ ꯃꯥꯗꯤꯅꯦ ꯑꯃꯨꯛꯇ ꯆꯥꯊꯣꯛꯈꯤꯕꯀꯣ ꯑꯩꯅꯗꯤ ꯈꯖꯤꯛ ꯆꯥꯅꯕ ꯁꯨꯝ ꯍꯥꯏꯕꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯕꯣꯔꯤꯡꯒꯨꯝꯕ ꯆꯨꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯑꯕ ꯈꯖꯤꯛ ꯆꯥꯕꯁꯦ ꯏꯁ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯤꯁꯤꯅ ꯂꯣꯏꯅ ꯂꯣꯏꯔꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯍꯦꯛꯇ ꯃꯔꯛꯇꯁꯨ ꯍꯦꯛꯇ ꯋꯥꯠꯂꯝꯕ ꯌꯥꯎꯋꯦ ꯑꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯑꯣꯔꯗꯔ ꯇꯧꯋꯦ ꯑꯗꯨꯒ ꯑꯃ ꯊꯥ ꯍꯧꯔꯛꯄꯗ ꯕꯜꯛ ꯑꯣꯔꯗꯔꯗꯤ ꯑꯃ ꯇꯧꯋꯦ ꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝꯃꯣꯏꯕ ꯃꯔꯛꯇ ꯑꯃꯅꯤꯒꯨꯝꯕ ꯑꯗꯩ ꯁ꯭ꯋꯥꯏ ꯗꯨꯀꯥꯟꯗ ꯂꯩꯕ ꯖꯤꯔꯥ ꯄꯥꯎꯗꯔ ꯖꯤꯔꯥ ꯄꯥꯎꯗꯔꯁꯤ ꯑꯩꯈꯣꯏꯅ ꯁꯥꯒꯨꯝꯕ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕꯗꯗꯤ ꯁꯤꯖꯤꯟꯅꯩ And then this one is sidi ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯕ ꯌꯥꯏ ꯄꯦꯀꯦꯠ 6 ꯗꯨꯀꯥꯟꯗꯩ ꯂꯩꯕꯕꯨꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯩ ꯗꯨꯀꯥꯟꯒꯤꯗ 500 ꯄꯤ ꯁꯤ ꯑꯣꯐꯔꯗ ꯂꯥꯛꯑꯦꯕ ꯁꯤꯗ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯦꯗ ꯍꯧꯔꯒꯗꯤ ꯆꯥꯗꯦꯕ ꯁꯤꯡꯖꯨ ꯑꯩꯅ ꯁꯤꯡꯖꯨꯅ ꯃꯥꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯤꯡꯖꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯗꯨꯀꯥꯟꯗꯩꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯁꯜꯍꯧꯔꯒꯦꯗꯅ ꯂꯩꯁꯜꯂꯕ ꯄꯅꯤꯔ ꯑꯅꯤ ꯃꯥꯜꯂꯦꯀꯣ ꯄꯅꯤꯔ 2 ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯄꯅꯤꯔ ꯈꯔ ꯆꯥꯒꯦ ꯑꯩ ꯌꯦꯟ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯑꯃꯇꯪ ꯑꯅꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯑꯗꯨꯅ ꯃꯥ ꯄꯥꯛ ꯈꯪꯉꯝꯃꯣꯏ ꯊꯦꯡꯛꯁ
ꯑꯗꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯅꯪ ꯅꯨꯄꯥꯗꯤ ꯑꯅꯤ ꯈꯛꯇꯪ ꯊꯛꯑꯦ ꯐꯩꯌꯦ ꯚꯤꯗꯤꯑꯣꯁꯦ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯪꯉꯦꯅ ꯊꯥꯒꯠꯄꯗ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯂꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯑꯅꯤꯁꯦ ꯊꯥ ꯑꯃꯒꯤ ꯅꯠꯇꯦꯕ ꯑꯃꯨꯛ ꯇꯩꯁꯜꯂꯦ ꯄꯨꯟ ꯊꯛꯇꯣꯛꯑꯦ ꯑꯁꯤ ꯑꯣꯔꯗꯔ ꯇꯧꯕꯗ ꯑꯗꯨꯝ ꯑꯅꯤ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯛꯇ ꯀꯣ ꯑꯣꯔꯗꯔ ꯇꯧꯁꯦ ꯑꯗꯨꯝꯁꯨ ꯍꯥꯞꯄꯤ ꯅꯠꯇ꯭ꯔꯒꯅ ꯗꯨꯀꯥꯟꯗꯒꯤ ꯑꯗꯨꯝ ꯁꯝꯃꯦꯕ ꯀꯥꯡꯇꯛ ꯍꯋꯥꯏ ꯀꯥꯡꯇꯛ ꯑꯩꯅꯒꯗꯤ ꯇꯧꯔꯗꯤ ꯄꯣꯠꯀꯁꯦ ꯃꯑꯣꯡ ꯇꯥ ꯇꯥꯅ ꯊꯝꯕꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯈꯤꯇꯪ ꯊꯝꯖꯟꯕꯅꯤ ꯂꯣꯏꯔꯕ ꯄꯣꯠ ꯕꯦꯁꯣꯟ ꯕꯦꯁꯣꯟ ꯑꯩ ꯋꯥꯔꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯈꯜ ꯃꯈꯜ ꯈꯔ ꯆꯪꯉꯦ ꯇꯧꯋꯦ ꯋꯥꯒꯗꯕ ꯆꯤꯛꯀꯟꯗ ꯆꯥꯕꯗ ꯑꯩ ꯑꯣꯔꯦ ꯍꯥꯏꯕ ꯆꯤꯛꯀꯟ ꯑꯐꯨꯠꯄꯗ ꯆꯥꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅꯦ ꯆꯦꯡꯒꯧꯕꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯆꯦꯡꯒꯧꯕꯤꯁꯦ ꯀꯤꯆꯟ ꯇꯥꯋꯜ ꯁꯤ ꯇꯧꯋꯦ ꯇꯧꯋꯦꯁꯤ ꯔꯣꯜ ꯑꯅꯤ ꯑꯆꯧ ꯑꯆꯧꯕ ꯔꯣꯜ ꯑꯅꯤ ꯁꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯩꯒ ꯀꯩꯅꯣ ꯇꯧꯕ ꯁꯣꯃꯣꯔꯖꯤꯠꯅ ꯇꯥꯕꯅꯤꯅ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈꯤꯕꯗꯣ ꯃꯣꯏꯒꯤ ꯃꯆꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯏ ꯑꯩꯈꯣꯏ ꯃꯃꯤꯡꯁꯤ ꯏꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯕꯤꯁꯨꯗꯥ ꯀꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯇꯥꯜꯂꯒ ꯂꯣꯏꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯤꯁꯦ ꯃꯀꯨ ꯉꯥꯛꯇ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯣꯠꯇꯨꯗꯤ ꯈꯔ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯤꯗꯁꯨ ꯇꯦꯛꯁꯜꯂꯨꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯕꯦꯁꯣꯟꯁꯦ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯍꯥꯞꯄꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯁꯤꯒꯤ ꯆꯦꯡꯒ ꯊꯥꯎꯒꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯆꯦꯡꯒ ꯊꯥꯎꯒ ꯑꯗꯨꯝ ꯌꯥꯔꯣꯏ ꯑꯗꯒꯤ ꯁꯤꯒꯤ ꯖꯤꯔꯥꯁꯤꯗꯤ ꯌꯥꯝ ꯆꯠꯂꯦꯕ ꯖꯤꯔꯥꯗꯤ ꯑꯗꯨꯝ ꯈꯔ ꯁꯤꯖꯤꯟꯅꯕꯅꯦ ꯑꯩꯅ ꯖꯤꯔꯥ ꯃꯄꯨꯝ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯦꯖꯤꯛꯇ ꯁꯤꯖꯤꯟꯅꯕꯀꯣ ꯍꯣꯏ ꯀꯥꯡꯇꯛꯁꯦ ꯑꯗꯨꯝ ꯆꯠꯂꯅꯤ ꯊꯥ ꯍꯥꯏꯗꯤ ꯀꯥꯡꯇꯛꯁꯦ ꯊꯣꯡꯉ ꯆꯥꯗꯦꯕ ꯍꯋꯥꯏꯗꯣ ꯊꯣꯡꯉꯤ ꯍꯧꯖꯤꯛ ꯂꯩ ꯍꯧꯖꯤꯛꯁꯨ ꯍꯋꯥꯏ ꯊꯣꯡꯉꯦ ꯆꯥꯛꯁꯨ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯁꯤ ꯊꯥ ꯑꯃ ꯆꯠꯂꯅꯤꯅꯣ ꯁꯤꯗ ꯂꯩꯍꯧꯕꯗꯨꯗ ꯌꯥꯎꯔꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟꯅꯒꯗꯧꯕ ꯈꯔ ꯂꯩꯔꯤꯀꯣ ꯌꯥꯎꯔꯛꯑꯅꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯣꯔꯗꯤꯡ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯁꯤꯗ ꯆꯥꯛ ꯊꯤꯔꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯁꯤꯅ ꯊꯣꯏꯕꯤꯒꯤꯅꯤ ꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯅꯤꯇꯪ ꯆꯥꯔꯒꯦ ꯍꯥꯎꯕ꯭ꯔꯥ ꯇꯦꯁ ꯇꯧꯔꯁꯤ ꯉꯥꯅꯤ ꯈꯔ ꯆꯝꯍꯧꯕꯅꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯕꯗꯣ ꯉꯁꯤ ꯌꯥꯝ ꯌꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯁꯤ ꯀꯩꯅꯣꯅꯦ ꯐꯖꯅ ꯂꯧ ꯍꯋꯥꯏ ꯈꯛꯇꯅꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯗꯧꯔꯦ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯃꯥꯜꯂꯦ ꯆꯨꯕ ꯍꯧꯔꯛꯑꯦ ꯅꯣꯡ ꯑꯗꯨꯝ ꯆꯨ ꯂꯩꯔꯦ ꯗꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯪꯕꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯑꯕ ꯍꯥꯏꯕꯗꯤ ꯁꯥꯗꯕꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤ ꯆꯠꯄ ꯈꯣꯠꯄꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯗꯦꯜꯂꯤꯅꯦ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯁ ꯌꯥꯝ ꯃꯣꯠꯂꯦ ꯆꯥꯔꯣ ꯀꯩꯅꯣ ꯑꯉꯥꯟꯕ ꯀꯤꯂꯣ ꯑꯉꯥꯟꯕ ꯌꯥꯎꯏꯀꯣ ꯌꯥꯝ ꯆꯥꯎꯃꯜꯂꯦ ꯌꯦꯡꯗꯦ ꯑꯩꯈꯣꯏ ꯂꯟꯁ ꯂꯣꯏꯔꯦ ꯂꯟꯁ ꯆꯥꯕ ꯂꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯉꯥꯊꯔꯒ ꯑꯔꯥꯝꯅ ꯂꯩꯔꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯧꯕꯁꯤꯡ ꯇꯧꯊꯣꯛꯑꯁꯤꯀꯣ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ